Hi. Udaba yam kuire. Nungairibo? Nungairiye. Nang di kamay tawrige? Aisu nungaijari. Ado niyo shu kuidre niyo naksilakpasida kari karamba anouba pawga lege? Paw haibabu anaubudi thudokpa leite adubu hojiki matamse yamnasu harauba aduga yamnasu pukning nuksiba matamdo hojikan serana aidi chap chana khali. Khanni pakang ariba haisini lesabi aribi pakang ariba singi tha haido natra. Hoine adubudi aisu khangi. Aduga hojikangi nuksiningolda nauna khongda jarakpasingina thamoi irang hona tha natra. Yari nangshu aiga hek chap manaradana. Manadadi. Ado ngasai ibani na wari sari se haini haiba wahaidudi amta shu hainadri. Hoine Impact TV bu mityang tabiriba khwai pumnamakki mafamda yaipa paujal pizari. Ish nang horaro he kari yaipa paujal nang napiri du. Hoine palhudrene he sorry. Impact TV bu miyeng tabiriba anakpa amadi arapa mafamda leibiriba khwai taragi mafamda Christmas kumhai amadi anauba chahi kumja lising aniga kuni thoina lakpa asida Punamaki mafamda chaukhatpa amadi nungai yafaba porakpa oirasanu haina yafapaujal pizari.